Hi ma'am, I Benta the dinner. Tabak los mo do rebo. San pi school tilame and maxia. Misinda pisu buni kating eba. Do na imung daw na power me tawi tingaga. Sila tu pag ma'am Benta ge. Makon si kara kano taw rani ma'am. Ngasi di ay nung madayna tabak Delhi ngasi ay na routine kay sugodo. Ado kita bani ma'am. Isana pi school tilame ni ngarang ni imuna tingapura me ko sinda suram me wasma sinda do na kharte suram me am da di jemi na se kamai lo sanba wanga mai am ngam ro ko me tabak lo salam na da di me am jemi na se angang ngai ko se sana pi ngai mai da ba manung da hisab salani ni je ko ni pala lo thoni ai ngam ro aduna je singa ana lo salam ko me am adenge amna amu je ko se lang ni nè qua mẹ những cái thing mà hôm đó thầu đi u đi sẽ qua mẹ ai phi phầu đi mà con đang chụp vào đó chụp vào đó là chụp vào kia ai qua ngang mà kia làm rồi mẹ thôi cái gì có ini menurut lagi ni, saya nak tutup lagi apa? Saya first time tahu tu ini ni, betul kita tahu ni apa? Dua ni jangan, mai jangan sedih soal kau ini tak ada apa? Makeup kau ini tahu tu, ini makeup jam sudah itu dah ni. Tapi dah makar taslam nana kang mawale bako, tu ma pawle. Ini lah memang tersuwan ni na, pernah sudah bako. Sandi video kali dulu. Ular je thara kalau bisa le bako, nang ni je thara di makut. Sana pergi school ni. Cocok lah memang. Ini tu ni. Sana dah bang ni nak sendiri. Misin dah hapu pada tu, kinar je loina kena, semai jauh ni.
ꯁꯦ ꯉꯔꯥꯡ ꯁꯨꯕꯗꯃꯛ ꯑꯩꯅ ꯁꯦ ꯂꯧꯊꯣꯛꯑ ꯊꯝꯕꯅꯦꯕꯀꯣ ꯍꯥꯞꯆꯤꯟꯕꯤꯌꯨ ꯃꯌꯥꯝ ꯉꯁꯥꯏ ꯐꯤꯁꯤꯡꯗꯣ ꯂꯣꯏ ꯊꯨꯞꯈꯔꯦꯕꯀꯣ ꯑꯩ ꯁꯝꯁꯦ ꯄꯨꯟꯁꯤꯜꯂꯒꯦ ꯁꯤꯠ ꯅꯥꯟꯅ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯊꯛꯑꯒ ꯏꯃꯨꯡ ꯁꯤꯠꯆꯟꯒꯦ ꯑꯗꯩ ꯀꯣꯜ ꯂꯤꯛ ꯐꯦꯡꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯏꯗ ꯃꯥꯏ ꯕ꯭ꯔꯁ ꯋꯥꯁꯅ ꯐꯖꯅ ꯇꯥꯊꯣꯛꯑꯅꯤ ꯑꯗꯨ ꯑꯩꯒꯤ ꯃꯥꯛꯁꯇꯣ ꯎꯞꯁꯜꯂꯅꯤꯀꯣ ꯒꯥꯔꯅꯤꯌꯔꯒꯤꯗꯣ ꯀꯥꯡꯍꯟꯁꯦ ꯑꯗꯨ ꯑꯣꯇꯣꯃꯦꯇꯤꯛꯀꯤꯗꯨꯅꯦꯕ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯅꯦꯕꯀꯣ ꯄꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯁꯝꯁꯦ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯗꯩꯗꯤ ꯃꯥ ꯆꯈꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡ ꯎꯕ꯭ꯔꯥ ꯁꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇꯪ ꯊꯛꯈꯤꯒꯦ ꯁꯤꯗ ꯊꯛꯈꯤꯒꯦ ꯃꯌꯥꯝ ꯄꯨꯔꯥ ꯑꯃꯅꯤꯅꯦ 이승 불안이 노래 레몬 하나 보세요. 저는 맛있을래. Ini nyala gini ya, ini sisanya apa? Ini silakan ya. 참 괜찮을 거예요. 그래서 너무 싶다. 설레게 make Mang xịt luôn kìa cô mẹ. Mang xịt có đồ đấy hả chị? Chị dùng xịt rồi kìa. Mang cái lô đấy mẹ. Xe đây mình để vào xa cái xin vào.
ꯑꯩ ꯍꯨꯃꯥꯡꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯃꯌꯥꯝ ꯍꯨꯃꯥꯡ ꯉꯥꯛꯇ ꯑꯗꯨꯅ ꯃꯥꯏꯒ ꯇꯥꯕ ꯉꯝꯗꯦꯕ ꯐꯦꯁ ꯋꯥꯁ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯩ ꯁꯤꯜꯂꯅꯤ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯀꯣ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯑꯃꯨꯛ ꯐꯦꯡꯉꯅꯤ ꯑꯗꯨꯗꯤ ꯀꯣꯜꯂꯤꯛ ꯐꯦꯡꯉꯒ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯔꯦꯕꯀꯣ ꯏꯃꯨꯡ ꯁꯤꯠꯄ ꯂꯣꯏꯔꯦ ꯐꯃꯨꯡ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯐꯤ ꯊꯨꯞꯄ ꯂꯣꯏꯔꯦ ꯍꯥꯏꯐꯦꯠ ꯑꯃꯗꯤ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯣꯜꯂꯤꯛ ꯐꯦꯡꯉꯨꯔꯅꯤ ꯃꯌꯥꯝ ꯑꯍꯥꯟꯕ ꯐꯦꯡꯗ꯭ꯔꯦꯗꯅ ꯃꯌꯥꯝ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯦꯡꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝ ꯐꯦꯡꯉꯤꯁꯤꯅ ꯇꯧꯕ ꯊꯥꯗꯣꯛꯑꯒꯅ ꯐꯧꯗꯣꯛꯄ माइसे फजना फेस वाश तौरेको झल्ले ताकि फेस मास्क तो गन्यागिदो नरमा नहीं जिसमाने नहीं मिलते
ꯃꯌꯥꯝ ꯉꯁꯥꯏꯗ ꯂꯧꯊꯣꯛꯑꯒ ꯃꯤꯅꯤꯠ 30 ꯐꯥꯔꯦ ꯇꯩꯊꯣꯛꯄꯤꯅꯨꯁꯦ ꯃꯌꯥꯝ ꯃꯊꯟꯇ ꯑꯗꯨꯝ ꯀꯪꯍꯟꯕꯤꯔꯤꯀꯣ ꯁꯤꯃꯥꯅꯤꯗ ꯇꯩꯊꯣꯛꯑꯒ ꯃꯊꯟꯇ ꯀꯪꯍꯟꯕꯤꯁꯤꯀꯣ ꯁꯤ ꯑꯇꯩ ꯌꯨꯁ ꯇꯧ ꯌꯥꯗ꯭ꯔꯦ ꯃꯍꯤ ꯂꯩꯍꯧꯔꯤꯁꯤꯗꯤ ꯅꯨꯡꯗꯥꯡ ꯇꯩꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯃꯥꯟꯗꯩꯁꯤꯗꯤ ꯑꯩ ꯇꯩꯊꯣꯛꯆꯔꯒꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯇꯧꯗꯕ ꯃꯤ ꯑꯣꯏꯔꯒ ꯁꯤꯌꯔ